ngasi sajibu thagi kunga tareni panba tang taraga mari tha mari lisingani ga kunga taru ing lebak pokpa chairau bonumit sida chairau bagi thorom pangthokpaga loinana khunnaida ing tappa nungsi chanaba chaukhatpa nungaiba pina birasanu haina creative presentations gi maikaidagi chairau bagi yaifa paujel pijari ngasi sajibugi kungatari panba tang taraga mari tha mari lisingani kungataru ing leibak ko kun mina sigo berasi ful miyam da paudam jari ahamuni lako chaba mes rasi ful laibak phaba miyam na chanbi ba imung manung wakhal tanaba arapadagi kanaba phangjaba numini ojaba tanba da khuchau thauro lecha pakhang yoina nungsibana chanbi gani thoni polam lei angangba brisasi ful wakhal leina thau panggadaba amadi imung manung sanana ojaba tangadaba numini numit nyungmadagi di anam tanbana mangjagani seksil lecha pakhang yoina laibak phagani thoni polam leichini angangba mithuna sigi ful yengna mangam jaduna aphaba thabak laina pangani sel thumsu kana jagani thibahum kallabadi khurau thangba leiraroi mingchattum phangjagani lecha pakhang yoina nungsibana chanbigani thoni polam lei angangba karkara sigi ful khangba kanba wa yamna ngangdaba amadi miwa thoina lowdabana ukal oigadaba numini nasa nanai natraga miyam loinaba phai lecha pakhang yoina puning leitana leyu thoni polam leinapu kismis mathangda lokhatsaba singara sigi ful ningma thungani sading hanthagani miyamna yanamnaba chatsabana lai guruna penbigani laksing khara soli nolungna chatpana oijagani lecha pakhang yoina mai pakani thoni polam leichini angangba kanya rasigi ful ningma thungani misang hengatkani anoba asada taujagani asawba phingbanadi nungaifam khangloi arang arak pithokan lecha pakhang yoina mai pakchagani thoni polam lei asangba kismis tulara sigi ful ningba loina thungdrabasu lai guruna di chanbigani imung manung nungsinana thau pangminagani afaba lawsingsu phangani naknabasingna chanbigani lecha pakhang yoina ningbana ama oigani thoni polam lei angauba sangom brisik rasigi ful wakhan phathana hanadai panglakpanatana